ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯌꯨꯠꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ they want everything quick. ꯌꯥꯝ ꯊꯨꯅ ꯂꯣꯏꯅꯃꯛ ꯐꯠ 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 ꯑꯣꯏꯅ ꯄꯥꯝꯃꯦ ꯌꯥꯝ ꯊꯨꯅ ꯄꯨꯝꯅꯃꯛ ꯄꯩꯁꯥ ꯇꯥꯟꯕ ꯑꯣꯏꯔꯦꯗꯅ ꯍꯌꯦꯡꯒ ꯇꯥꯟꯕ ꯑꯗꯒꯤꯗꯤ ꯂꯥꯛꯇ ꯇꯥꯟꯕ ꯑꯣꯏꯔꯦꯗꯅ ꯊꯥ ꯑꯅꯤꯗꯒꯤ ꯇꯥꯟꯕ ꯑꯗꯒꯤꯗꯤ ꯗ꯭ꯔꯤꯝ ꯀꯥꯔ ꯊꯧꯅꯤꯡꯉꯦꯅ ꯂꯩ ꯊꯥ ꯑꯍꯨꯝꯗꯒꯤ ꯊꯧꯕ ꯑꯗꯒꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯒꯨꯝꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯤꯅ ꯃꯥꯏꯟꯁꯦ ꯄꯨꯔꯥ ꯋꯥꯌꯔꯗ ꯑꯞ ꯇꯧꯔ ꯂꯩꯈ꯭ꯔꯦꯕ ꯍꯧꯖꯤꯛꯁꯦ ꯀ꯭ꯋꯤꯛꯇ ꯑꯦꯚ꯭ꯔꯤꯊꯤꯡ ꯀ꯭ꯋꯤꯛꯇ ꯄꯥꯝꯃꯦ ꯀꯩꯒꯤꯅꯣ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯁꯨꯝ ꯎꯕꯁꯤꯗ ꯉꯁꯥꯏꯒꯤ ꯃꯌꯥꯝꯅꯒ ꯍꯥꯏꯔꯛꯄꯁꯤꯗ ꯁꯨꯃꯥꯏꯅ ꯃꯤꯗꯤ ꯕꯨꯒꯥꯇꯤ ꯂꯩꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯑꯗꯨ ꯇꯧꯈ꯭ꯔꯦ ꯑꯗꯥ ꯇꯧꯈ꯭ꯔꯦ ꯑꯗꯨꯅꯕꯨ ꯉꯁꯥꯏꯒꯤ ꯃꯣꯏ ꯀꯣꯛꯁꯤꯗ ꯑꯣꯟꯂꯤ ꯊꯤꯡ ꯋꯥꯟ ꯂꯩꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯦꯟꯗ꯭ꯔꯌꯨ ꯇꯦꯠ ꯏꯃꯥꯝ ꯒꯥꯖꯤ ꯁꯤ ꯈꯛꯇꯅꯦ ꯃꯣꯏꯅ ꯈꯪꯉꯤꯁꯦ ꯑꯗꯨꯅ ꯉꯁꯥꯏ ꯀꯃꯦꯟ ꯄꯤꯔꯛꯄ ꯃꯇꯝꯗꯁꯨ ꯃꯣꯏꯅ ꯈꯟꯖꯩꯁꯦ ꯉꯁꯥꯏ ꯃꯤ ꯄꯨꯝꯅꯃꯛꯁꯦ ꯑꯦꯟꯗ꯭ꯔꯌꯨ ꯇꯦꯠ ꯏꯃꯥꯝ ꯒꯥꯖꯤꯒꯤ ꯇꯥꯏꯞꯇ ꯂꯣꯏ ꯇꯧꯔꯝꯃꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯑꯦꯕꯀꯣ ꯕꯠ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯋꯥꯈꯟꯗ ꯆꯨꯝꯊꯣꯛꯄꯤꯌꯨ ꯋꯥꯈꯟꯗ ꯆꯨꯝꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯋꯥꯠ ꯏꯁ ꯗ ꯀꯂꯔ ꯑꯣꯐ ꯌꯨ ꯕꯨꯒꯥꯗꯤꯒ ꯍꯥꯏꯕꯒꯨꯝꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯀꯩꯅꯣ ꯅꯁꯥꯗꯣ ꯍꯥꯟꯅ ꯑꯦꯖꯨꯀꯦꯠ ꯇꯧꯕ ꯇꯝꯃꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯉꯁꯥꯏꯒꯤ ꯅꯪꯉꯣꯟꯗ ꯅꯪ ꯅꯁꯥꯅ ꯉꯁꯥꯏꯒꯤ ꯁꯤꯒꯨꯝꯕ ꯀꯣꯟꯇꯦꯟꯁꯦ ꯀꯟꯖꯨꯝ ꯇꯧꯔꯀꯥꯟ ꯁꯤꯒꯨꯝꯕ ꯀꯣꯟꯇꯦꯟ ꯀꯟꯖꯨꯝ ꯇꯧꯕꯗ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯕꯠ ꯅꯪ ꯁꯤꯒꯨꯝꯕ ꯄꯣꯠꯁꯤꯗ ꯍꯦꯟꯅ ꯈꯪꯗꯕꯒꯤ ꯅꯁꯥꯁꯤꯗ ꯉꯁꯥꯏꯒꯤ ꯑꯦꯚ꯭ꯔꯤꯊꯤꯡ ꯃꯤ ꯄꯨꯝꯅꯃꯛ ꯎꯕ ꯃꯇꯝꯗ ꯄꯨꯝꯅꯃꯛꯁꯦ ꯀ꯭ꯋꯤꯛꯇ ꯂꯣꯏ ꯄꯥꯝꯕꯒꯤ ꯇꯥꯏꯞꯇ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅꯃꯛ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯨꯕꯒꯤ ꯇꯥꯏꯞꯇ ꯅꯪꯒꯤ ꯀꯣꯛꯁꯦ ꯂꯣꯏ ꯆꯠꯂꯒ ꯂꯩꯔꯦꯕꯀꯣ ꯑꯗꯨꯗꯣ which is wrong ꯁꯤꯁꯤꯅ ꯑꯣꯏꯔꯗꯤ ꯐꯕ ꯁꯤꯁꯤꯅ ꯌꯥꯝ ꯊꯨꯅ ꯇꯁꯦꯡꯅ ꯍꯦꯛꯇ ꯊꯥ ꯑꯅꯤ ꯑꯍꯨꯝꯗ ꯅꯪꯅ ꯄꯥꯝꯃꯤ ꯄꯣꯠꯇꯣ ꯍꯦꯛꯇ ꯂꯣꯏ ꯐꯪꯕꯗꯒꯤ ꯅꯪꯅ ꯄꯥꯝꯃꯤ ꯄꯣꯠꯇꯣ ꯀꯝꯐꯣꯔꯠ ꯖꯣꯟꯗ ꯂꯩꯔꯒ ꯍꯦꯛꯇ ꯐꯪꯉꯗꯤ ꯐꯕ ꯑꯗꯒꯤ ꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣ ꯈꯔ ꯌꯦꯡꯉ ꯅꯪ ꯀꯟꯖꯨꯝ ꯇꯧꯕ ꯂꯣꯏꯔꯒ ꯅꯪꯒꯤ ꯀꯣꯛꯇ ꯍꯦꯛꯇ what is the color of your Bugatti ꯍꯥꯏꯔ ꯀꯥꯟꯗ ꯍꯦꯛꯇ ꯑꯩꯁꯨ ꯍꯦꯛꯇ Bugatti ꯂꯩꯔꯅꯤ ꯍꯥꯏꯕꯒꯤ ꯇꯥꯏꯞꯇ ꯋꯥꯈꯜ ꯈꯟꯖꯜꯂꯛꯄꯒꯨꯝꯕ ꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯈꯟ ꯇꯥꯔꯁꯨ ꯑꯗꯨꯗꯨꯅ ꯍꯦꯛꯇ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯇꯧꯕ꯭ꯔꯥ ꯍꯥꯏꯗꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯇꯧꯕꯗꯤ ꯅꯠꯇꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯝꯇꯥꯏꯝ ꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯅꯉꯣꯟꯗ ꯁꯇ꯭ꯔꯒꯜꯁꯦ ꯄꯥꯝꯃꯛꯇ꯭ꯔꯦꯕ ꯅꯉꯣꯟꯗ ꯁꯇ꯭ꯔꯒꯜꯁꯦ ꯄꯥꯝꯃꯛꯇ꯭ꯔꯦ ꯅꯉꯣꯟꯗ ꯑꯦꯚ꯭ꯔꯤꯊꯤꯡꯁꯦ ꯐ꯭ꯂꯥꯁꯤ ꯑꯣꯏꯕ ꯊꯤꯡꯁꯤꯗ ꯅꯉꯣꯟꯗ ꯉꯁꯥꯏꯒꯤ ꯔꯤꯌꯦꯜ ꯋꯥꯔꯜꯁꯦ ꯅꯪ ꯁꯤꯗꯒꯤ ꯀꯥꯎꯊꯣꯛꯈ꯭ꯔꯦꯕ ꯑꯁꯦꯡꯕ ꯑꯣꯏꯔꯤꯕ ꯗꯨꯅꯤꯌꯥꯁꯦ ꯑꯁꯦꯡꯕ ꯊꯣꯛꯏꯕ ꯍꯥꯟꯅꯒꯤ ꯂꯩꯔꯝꯕ ꯁꯤꯗꯩꯁꯤꯗ ꯀꯣꯟꯁꯦꯞꯇꯤ ꯆꯦꯟꯖ ꯇꯧꯔꯔꯣꯏꯗꯕ ꯑꯩꯈꯣꯏꯅ ꯁꯤ ꯊꯦꯡꯅꯗꯕ ꯌꯥꯗ꯭ꯔꯕ ꯑꯩꯈꯣꯏꯅ ꯑꯋꯥꯕ ꯃꯌꯥꯝꯁꯤꯡꯁꯦ ꯊꯦꯡꯅꯔꯒ ꯃꯥꯌꯣꯛꯅꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯁꯤꯡꯁꯦ ꯅꯉꯣꯟꯗ ꯁ꯭ꯀꯤꯞ ꯇꯧꯅꯤꯡꯉ ꯐꯥꯎꯔꯛꯑꯦꯕ ꯁꯤꯁꯦ ꯈꯤꯇꯪ ꯂꯥꯛꯄ ꯃꯇꯝꯗ ꯅꯉꯣꯟꯗ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯁꯦ ꯑꯩꯒꯤ ꯇꯥꯏꯞꯀꯤ ꯅꯠꯇ꯭ꯔꯦ ꯍꯥꯏꯕ ꯋꯥꯈꯜ ꯑꯃ ꯈꯟꯕ ꯍꯧꯔꯛꯑꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯁꯤꯗꯗꯤ ꯍꯧꯖꯤꯛ ꯑꯩꯅ ꯀꯣꯏꯁꯟ ꯍꯪꯕ ꯃꯇꯝꯗ ꯍꯥꯏꯔꯛꯀꯅꯤ ꯕ꯭ꯔꯣ ꯅꯪ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯝꯃꯤꯁꯦ ꯑꯩ ꯁꯛꯁꯦꯁꯐꯨꯜ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔ ꯑꯃ ꯑꯣꯏꯕ ꯄꯥꯝꯃꯦ ꯑꯩ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯋꯥꯟ ꯑꯣꯐ ꯗ ꯐꯥꯏꯅꯦꯁ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕ ꯄꯥꯝꯃꯦ ꯅꯣꯔꯠ ꯏꯁꯀꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕ ꯄꯥꯝꯃꯦ ꯃꯌꯥꯝꯒꯤ ꯌꯦꯡꯈꯠꯂꯤ ꯃꯌꯥꯝꯁꯤꯡ ꯃꯇꯦꯡ ꯄꯥꯡꯕ ꯄꯥꯝꯃꯦ ꯍꯥꯏꯔꯛꯀꯅꯤ ꯕꯠ ꯑꯩꯅ ꯍꯪꯉꯛꯀꯗꯣꯏꯁꯦ do you have what it takes ꯅꯁꯥ ꯅꯁꯥꯗ ꯑꯟꯁꯔ ꯍꯪꯖꯧꯕ ꯑꯗꯨꯒꯤ ꯄꯣꯠꯁꯤꯗꯪ ꯇꯁꯦꯡꯅ ꯇꯧꯕ ꯉꯝꯕꯒꯤ ꯆꯤꯟꯗ ꯍꯥꯏꯕꯗꯤ ꯂꯥꯏꯌꯦꯕ ꯇꯁꯦꯡꯅ ꯇꯧꯕ ꯉꯝꯕꯒꯤ ꯅꯉꯣꯟꯗ ꯀꯦꯄꯥꯁꯤꯇꯤ ꯌꯥꯎꯕ꯭ꯔꯕ ꯕꯤꯀꯁ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯀꯃꯦꯟ ꯄꯤꯕ ꯂꯥꯏ ꯀꯣ ꯀꯃꯦꯟ ꯄꯤꯕ ꯂꯥꯏ ꯅꯪ ꯍꯧꯖꯤꯛ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃ ꯍꯧꯗꯣꯛꯀꯦ ꯍꯥꯏꯅꯤ ꯁꯄꯣꯁ ꯅꯪ ꯍꯧꯖꯤꯛ ꯌꯨꯇ꯭ꯌꯨꯕꯔ ꯑꯃ ꯑꯣꯏꯅꯤꯡꯉꯦ ꯍꯥꯏꯔꯦꯕ ꯌꯨꯇ꯭ꯌꯨꯕꯔ ꯑꯣꯏꯕꯁꯤ ꯅꯪ ꯍꯧꯖꯤꯛ ꯍꯥꯏꯔꯦ ꯅꯪꯒꯤ ꯅꯣꯂꯦꯖ ꯃꯌꯥꯝꯁꯤꯡꯒ ꯁꯦꯌꯔ ꯇꯧꯒꯦ ꯍꯥꯏꯔꯦꯕ ꯕꯠ ꯁꯦꯌꯔ ꯇꯧꯕꯁꯦ ꯅꯪ ꯆꯥꯝꯃ ꯂꯧꯒꯅꯤ ꯈꯜ ꯂꯩꯗꯣꯏꯅꯦꯕ ꯕ꯭ꯔꯣ ꯑꯩ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯄꯥꯝꯃꯦ ꯅꯣꯡ ꯅꯤꯅꯤ ꯇꯧꯔꯝꯃꯅꯤ ꯑꯩ ꯒꯦꯔꯦꯟꯇꯤ ꯄꯤꯒꯦ ꯅꯪ ꯅꯣꯡꯃ ꯇꯧꯔꯝꯃꯅꯤ ꯅꯤꯅꯤ ꯇꯧꯔꯝꯃꯅꯤ ꯍꯨꯝꯅꯤ ꯇꯧꯔꯝꯃꯅꯤ ꯚ꯭ꯌꯨꯁ ꯂꯥꯛꯑꯔꯣꯏ ꯂꯥꯏꯛꯁ ꯂꯥꯛꯑꯔꯣꯏ ꯑꯗꯒꯤꯗꯤ ꯁꯞꯄꯣꯔꯠ ꯇꯧꯔꯔꯣꯏ ꯃꯤꯅ ꯁꯤꯙꯔꯛꯑꯅꯤ ꯑꯗꯩ ꯅꯪ ꯀꯩꯗꯧꯔꯅꯤ ꯅꯪ ꯃꯅꯤꯡ ꯍꯜꯂ ꯑꯃꯨꯛ ꯆꯪꯈ꯭ꯔꯅꯤ ꯑꯗꯩꯗꯤ ꯀꯩꯗꯧꯔꯅꯤ ꯁꯤ ꯑꯩꯒꯤ ꯇꯥꯏꯞ ꯅꯠꯇꯦ ꯑꯇꯣꯞꯄ ꯊꯕꯛ ꯑꯣꯏꯅ ꯇꯧꯔꯒꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈꯜꯂꯛꯑꯅꯤꯕ ꯑꯗꯩꯗꯤ ꯀꯩꯗꯧꯔꯅꯤ ꯑꯃꯨꯛ ꯈꯜꯂꯒ ꯑꯃꯨꯛ ꯑꯩ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯧꯗꯣꯛꯀꯦ ꯑꯩ ꯁꯤꯒꯤ ꯕꯤꯖꯤꯅꯦꯁ ꯍꯧꯖꯤꯛ ꯆꯠꯅꯔꯛꯑꯦ ꯍꯧꯖꯤꯛ ꯑꯗꯨꯅ ꯁꯤ ꯕꯤꯖꯤꯅꯦꯁꯁꯦ ꯑꯩ ꯆꯪꯉꯒꯦ ꯑꯗꯨꯒ ꯑꯩ ꯁꯤꯗꯩꯁꯤ ꯄꯩꯁꯥ ꯇꯥꯜꯍꯧꯔꯒꯦ ꯑꯦꯟ ꯗꯦꯟ ꯆꯪꯉꯀꯥꯟꯗꯗꯤ ꯑꯃꯨꯛ ꯇꯥꯟꯕ ꯉꯝꯃꯔꯣꯏ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯅꯪꯅ ꯎꯔꯤ ꯄꯣꯠꯁꯦ ꯑꯔꯥꯏꯕ ꯄꯣꯠꯇꯨꯗꯅꯦ ꯅꯪꯅ ꯎꯔꯤꯁꯦ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯁꯤ ꯇꯧꯈ꯭ꯔꯦ ꯑꯗꯨꯗ ꯆꯪꯉꯤꯕ ꯏꯐꯣꯔꯠ ꯑꯗꯨꯗ ꯆꯪꯉꯤꯕ ꯑꯦꯅꯔꯖꯤ ꯑꯗꯨꯗ ꯏꯟꯚꯦꯁ ꯇꯧꯔꯤꯕ ꯇꯥꯏꯝꯗ ꯅꯪꯁꯨ ꯎꯕ ꯉꯝꯃꯣꯏꯕ ꯑꯗꯨꯗ ꯇꯧꯔꯤꯕ ꯁꯇ꯭ꯔꯒꯜꯗꯨ ꯅꯪꯁꯨ ꯌꯥꯝ ꯄꯥꯝꯗꯦꯕ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯑꯣꯟꯂꯤ ꯃꯅꯤ ꯐ꯭ꯂꯥꯁꯤ ꯊꯤꯡꯁ ꯀ꯭ꯋꯤꯛ ꯁꯛꯁꯦꯁꯇꯨꯅꯦꯕ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯑꯗꯨ ꯄꯣꯠꯇꯨꯗꯤ ꯀꯃꯥꯏꯅ ꯅꯪ ꯒ꯭ꯔꯣ ꯄꯨꯟꯁꯤꯗ ꯀꯃꯥꯏꯅ ꯒ꯭ꯔꯣ ꯇꯧꯗꯣꯏꯅꯣ ꯀꯃꯥꯏꯅ ꯒ꯭ꯔꯣ ꯇꯧꯗꯣꯏꯅꯣ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯗꯩ ꯅꯪꯅ ꯉꯁꯤ ꯄꯨꯔꯥ ꯍꯥꯏꯞ ꯊꯤꯡꯁ ꯅꯁꯥꯁꯦ ꯄꯨꯔꯥ ꯑꯦꯅꯔꯖꯦꯇꯤꯛ ꯑꯣꯏꯔꯅꯤ ꯑꯗꯩ ꯀꯣꯔꯁ ꯑꯃ ꯂꯩꯔꯨꯔꯅꯤ ꯀꯣꯆꯤꯡ ꯑꯃ ꯌꯥꯎꯔꯨꯔꯅꯤ ꯑꯗꯩ ꯀꯣꯆꯤꯡꯗꯨ ꯌꯥꯎꯔꯀꯥꯟꯗ ꯀꯣꯆꯤꯡꯗꯨ ꯂꯥꯜꯂꯦ ꯍꯥꯏꯕ ꯅꯠꯇꯦꯕ ꯕꯠ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯩꯅꯣ ꯀꯣꯆꯤꯡꯗꯨ ꯂꯥꯟꯕꯒꯤ ꯅꯠꯇꯦꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯦ ꯕꯤꯀꯁ ꯅꯪꯅ ꯑꯗꯨꯗ ꯇꯥꯛꯏꯕ ꯑꯗꯨꯗ ꯀꯟꯖꯨꯝ ꯇꯧꯒꯗꯕ ꯄꯣꯠꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯀꯣꯆꯤꯡ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯁ꯭ꯀꯨꯜꯗꯁꯨ ꯉꯥꯏꯔꯦ ꯃꯤ ꯑꯃ ꯆꯠꯂꯛꯄ ꯃꯇꯝꯗ ꯃꯤ ꯈꯔ ꯁꯛꯁꯦꯁ ꯑꯗꯨꯝ ꯑꯣꯏꯔꯛꯏꯗꯨꯅꯤ ꯃꯤ ꯈꯔ ꯑꯗꯨꯗꯒꯤ ꯄꯣꯖꯤꯁꯟ ꯂꯦꯞꯇꯅ ꯃꯤ ꯈꯔ ꯃꯥꯏ ꯄꯥꯛꯇꯨ ꯂꯩꯗꯨꯅꯤ ꯕꯠ ꯅꯪꯅ ꯈꯔ ꯆꯪꯉꯛꯑꯀꯥꯟꯗ ꯅꯉꯣꯟꯗ ꯅꯁꯥꯗ ꯈꯤꯇꯪ ꯂꯔꯟ ꯇꯧꯒꯦ ꯇꯧꯔꯝꯗ ꯂꯔꯟ ꯇꯧꯗꯕꯤ ꯑꯗꯨꯝ ꯃꯅꯤꯡ ꯍꯜꯂ ꯑꯗꯨꯝ ꯆꯠꯈ꯭ꯔꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯅ ꯎꯔꯝꯃꯤꯁꯤꯗꯤ ꯑꯍꯥꯟꯕꯗ ꯍꯦꯛꯇ ꯅꯣꯡꯉꯥꯜꯂꯒ ꯍꯦꯛꯇ ꯁꯛꯁꯦꯁ ꯑꯣꯏꯒꯗꯕꯩ ꯇꯥꯏꯞꯇ ꯅꯣꯡ ꯅꯤꯅꯤꯗ ꯍꯦꯛꯇ ꯃꯥꯏ ꯄꯥꯛꯀꯗꯕꯩ ꯇꯥꯏꯞꯇ ꯋꯥꯈꯜ ꯈꯜꯂ ꯆꯪꯉꯛꯑꯅꯤ ꯑꯗꯨꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤꯅꯦ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯗꯩꯗꯤ ꯀꯩꯗꯧꯔꯅꯤ ꯑꯅꯤꯔꯛ ꯁꯨꯕ ꯑꯃꯨꯛ ꯎꯁꯜꯂꯛꯑꯅꯤ ꯑꯗꯩꯗꯤ ꯑꯃꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯅꯤ ꯑꯃꯨꯛ ꯑꯃꯗꯩ ꯆꯠꯂꯛꯑ ꯃꯇꯨꯡ ꯀꯩꯗꯧꯔꯅꯤ ꯑꯃꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯅꯤ ꯑꯃꯨꯛ ꯑꯗꯩ ꯑꯃꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯅꯤ ꯑꯃꯨꯛ ꯀꯩꯗꯧꯅꯤ ꯈ꯭ꯋꯥꯏ ꯐꯖꯅ ꯅꯪꯅ ꯍꯥꯏꯔꯅꯤ ꯑꯩ ꯍꯧꯖꯤꯛ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡ ꯑꯦꯖꯦꯟꯁꯤ ꯑꯃ ꯍꯥꯡꯗꯣꯛꯀꯦ ꯍꯥꯏꯅꯤ ꯑꯦꯖꯦꯟꯁꯤ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯅꯤ ꯍꯣꯠꯅꯔꯀꯥꯟꯗ ꯑꯃꯨꯛ ꯀ꯭ꯂꯥꯏꯟ ꯐꯪꯉꯔꯣꯏ ꯊꯥ ꯑꯅꯤ ꯑꯍꯨꯝꯗ ꯄꯩꯁꯥ ꯂꯥꯛꯄꯩ ꯇꯥꯏꯞꯇ ꯇꯧꯔꯛꯑꯅꯤ ꯑꯗꯩ ꯄꯩꯁꯥ ꯑꯃꯨꯛ ꯐꯪꯍꯧꯔꯣꯏ ꯑꯗꯩ ꯑꯃꯨꯛ ꯀꯩꯗꯧꯔꯅꯤ ꯃꯤ ꯑꯃꯅ ꯁꯨꯃꯥꯏꯅ ꯇ꯭ꯔꯦꯗꯤꯡ ꯇꯧꯈ꯭ꯔꯦ ꯑꯃꯨꯛ ꯑꯗꯨꯝ ꯆꯪꯁꯤꯜꯂ ꯑꯃꯨꯛ ꯆꯪꯁꯤꯜꯂꯅꯤ ꯑꯃꯨꯛ ꯑꯗꯩꯗꯤ ꯑꯃꯨꯛ ꯇ꯭ꯔꯦꯗꯤꯡ ꯑꯃꯨꯛ ꯆꯠꯂꯅꯤ ꯑꯗꯩꯗꯤ ꯑꯃꯨꯛ ꯄꯩꯁꯥ ꯐꯪꯉꯔꯣꯏ ꯑꯃꯨꯛ ꯑꯗꯩꯗꯤ ꯁꯣꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯅꯤ ꯁꯣꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔ ꯑꯗꯩꯗꯤ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯖꯤꯝꯗ ꯑꯃꯨꯛ ꯋꯥꯔꯛꯑꯥꯎꯠ ꯇꯧ ꯂꯩꯔꯝꯅꯦꯕ ꯖꯤꯝꯒꯤ ꯀꯩꯅꯣ ꯑꯃꯨꯛ ꯁꯨꯠ ꯑꯃꯨꯛ ꯇꯧꯔ ꯊꯥꯒꯠꯂꯛꯑꯅꯤ ꯑꯃꯨꯛ ꯑꯗꯨꯗꯨꯅ ꯑꯃꯨꯛ ꯀꯩꯅꯣ ꯐꯤꯠꯅꯦꯁ ꯏꯟꯐ꯭ꯂꯨꯑꯦꯟꯁꯔ ꯑꯃꯨꯛ ꯑꯣꯏꯅ ꯇꯧꯔꯛꯑꯅꯤ ꯑꯗꯩ ꯑꯗꯨꯗꯁꯨ ꯑꯃꯨꯛ ꯐꯪꯉꯔꯣꯏ ꯑꯗꯩꯗꯤ ꯈꯔ ꯂꯩꯔꯒ ꯁꯣꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯅꯤ ꯅꯪꯅ ꯇꯧꯔꯤ ꯄꯣꯠꯇꯣ ꯀꯩꯅꯣ ꯀꯃꯥꯏꯅ ꯅꯪꯅ ꯈꯜꯂꯤꯁꯦ ꯕꯤꯖꯤꯅꯦꯁ ꯑꯃ ꯕꯤꯜ ꯇꯧꯕꯁꯦ ꯊꯥ ꯑꯅꯤ ꯑꯍꯨꯝꯗ ꯕꯤꯜ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯇꯁꯦꯡꯅ ꯅꯪꯅ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔ ꯑꯣꯏꯒꯦ ꯇꯁꯦꯡꯅ ꯅꯪ ꯕꯤꯖꯤꯅꯦꯁꯇ ꯃꯤꯕꯨ ꯇꯁꯦꯡꯅ ꯅꯪ ꯁꯣꯁꯥꯏꯇꯤꯗ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏ ꯅꯪ ꯊꯥ ꯑꯅꯤ ꯑꯍꯨꯝꯗ ꯍꯦꯛꯇ ꯅꯪ ꯍꯦꯛꯇ ꯄꯨꯔꯥ ꯇꯣꯞ ꯀ꯭ꯂꯥꯁꯇ ꯅꯪ ꯍꯦꯛꯇ ꯌꯧꯔꯛꯑꯗ꯭ꯔꯕ ꯁꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤꯗꯤ ꯋꯥꯈꯜꯂꯣꯟꯁꯤꯗꯅꯦ ꯉꯁꯥꯏꯒꯤ ꯃꯤꯅ ꯑꯗꯨꯝ ꯑꯦꯗꯚꯥꯟꯇꯦꯖ ꯂꯧꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯩ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯝ ꯅꯁꯥꯅ ꯈꯟꯖꯔꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧ ꯂꯩꯇꯥꯔꯗꯤ ꯍꯌꯦꯡ ꯆꯍꯤ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯗꯤ ꯅꯪ ꯆꯍꯤ 5 ꯃꯇꯨꯡꯗ ꯑꯗꯩ ꯅꯪꯒꯤ ꯅꯈꯥ ꯊꯥꯕ ꯃꯌꯥꯝꯁꯤꯡꯅ ꯍꯧꯒꯠꯂꯛꯑꯅꯤ ꯑꯗꯩꯗꯤ ꯅꯪꯒꯤ ꯏꯒꯣ ꯋꯥꯡꯕꯗꯩꯗꯤ ꯑꯃꯨꯛ ꯀꯩꯗꯧꯔꯅꯤ ꯑꯗꯩ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯑꯗꯨꯅꯦ ꯑꯗꯥꯅ ꯏꯒꯣ ꯋꯥꯡꯖꯜ ꯂꯩꯈ꯭ꯔꯅꯤꯅ ꯑꯃꯨꯛ ꯀꯩ ꯀꯥꯟꯗ ꯅꯪ ꯇꯧꯕꯁꯨ ꯉꯝꯍꯧꯗꯕ ꯃꯇꯝꯗꯨ ꯁꯨꯝ ꯃꯥꯡ ꯆꯍꯤ ꯁꯨꯝ ꯂꯤꯁꯜꯂꯛꯑꯀꯥꯟꯗ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯁꯨꯝ ꯋꯥꯡꯈꯠꯂꯛ ꯑꯗꯩ ꯀꯩꯝ ꯇꯧꯍꯧꯔꯔꯣꯏ ꯄꯣꯠꯁꯦ ꯁꯤꯅꯦꯕꯀꯣ ꯑꯗꯨꯅ 1 year 2 years ꯅꯁꯥꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯗ ꯐꯖꯅ ꯑꯦꯅꯔꯖꯤ ꯄꯤꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯐꯖꯅ ꯑꯗꯨꯗ ꯏꯟꯚꯦꯁ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯕ ꯕꯠ ꯀ꯭ꯋꯤꯛ ꯃꯅꯤ ꯌꯨ ꯑꯥꯔ ꯆꯦꯁꯤꯡ ꯀ꯭ꯋꯤꯛ ꯃꯅꯤ
quick money no thiri mem je quick money everything no ala ekta ka dream car leiba no ala ekta yum apa masaba no ala ekta toning world tour toba brother ai ngasi baw thengnarak ai ngasi baw struggle tawri mem sing da mayam dai haju chino mem sing haju je ngasi baw tai du mam thengnarak matam changa lai matam changa ga dum build tawri haju si matam change dum build tapna brick by brick build tawri no mate da phangma te punamak ai join yoning ma dream gam lai adu yo na bai dam tana heng dai na pa me ne ekta no ala ekta yo gudam course ama coaching ama yaura ekta change to gudam nati ba coaching hai ba pochi nang bu guide to binam nangi mafam du how do pagi dam ta nangi foundation nang darka le pot nam su loi la hong na ba du dam ta because nang adu da mu sa mata manga da pot adu gi mata bu save to na bai dam ta adu da gi tawra matu na sana ho na ga da ba coaching a lo na ka ta no help to gudam nati nang coaching ai coaching yaura ne gi best coaching yaura hojik ai phamma ge tum ga ga ai heng de bu sa pai rani hai podu di loser am gi wakhan ne du podu adu nu su nang kamai pochi de kamai chokot pangam du adu na singmo pot se seng na ha ge de ai youth ma'am sing happy na ha ma'am sing sing na kai gum dam train bau tong ning akte kai gum shi matam da ai moi de information bau pining akte kai gum matam da moi gi mind da sigum pot se moi da panam hai ta moi chang de because chang de khar ga da ne khar ma di chang khar ga chang de ko ai am na chang khar di chang khar am di kai matam da moi ma sa da khang ye business am build to matam da angang oi ju smart oi na moi business am build to matam thaba am to matam chang ya moi gi kok de yaw we ba khar am di pura blind ne only moi na uri je money khata ne ba sai gi adu da ne hoje ki ai ba dum pala gi lit cha kain thole ma'am sing lit cha ki to wi pot se kai no sidai je na hai du pot se kai lit cha ki to hoje loi mak chang ga kai gi no da paisa do du da ngai sai gi moi na u hala khara u hala ne sida si tawre hai to ai ke no mai ke ma register torom be ama torom be India gi company cho wo ram be it doesn't matter I don't give a damn ai no je ha ka do je kai no hai tam da adu da to ri pot se kai no hai tam da ta seng makki adu da piri ba course na ma adu da shema paisa ta lo hai ne te maru dagi business how do I na tip to report ma'am sing adu to report ma'am sing nang mi khomo hai bane mi khomo network marketing to work adu gi tap ta sang wo hai bane adu pot di kana adu gi pot sum sang lai adu di business su na te du adu do hayeng adu na loi gi matam da ma mu to ani adu gi pot nang gi punchi da kari business build to kinu ta sing na ki nang na adu ma to lai gi ta nang ya pa man ai ngonda adu ma kem complain lai te but nang gi punchi ta sing nang entrepreneur moi gi real business ma build to gi hai tar di business to my own chalo sales technique tamu adagi marketing tamu business product the focus to botam product am puthok budai tanga si ekta adagi di product ma puthu ene tanga si ekta perfect oin have like nang ngasi product to nang customer deliver to customer satisfy or complain to ani heng phatta ma feedback me piri hai nang adu tackle to bungam dane maning han chakhar ne mung hai ani as business di ai gi na te si oi ro da to pathabak to kai kana duri ge duna product hai po se to ina develop to ro kanda customer gi feedback me am la kanda service hai po se business hai po do gi develop to ro ga heng chaw 3 years 4 years so wo mo re ko dane empire mo re ko dane but nang khali po se no mo to loi perfect oi ba no mo to kana perfect oi human being khoi perfect oi di akhoi da soi ba kyam ne yawi mem se flaws kyam ne khoi di yawi mem sing se but nang no mo to loi pa ma no mo to loi perfect oi ga ba khoi khalak ta di kai nu nang kai da no grow to do kai da no grow to do aduna nang di quick money thi le ra bane quick money paisa pai yam thuna pai aduna si jina ngak tang gi nuai ni ba chahi ahum mari matung nang kyam wani he chinang ka sana khanjan jo position nang je 18 years sure na je focus to le ni si matam da adu sarko ai ni ha jo sigum to do sarko nang thaba am thi jo chuna sana 9 to 5 job am to 9 to 5 job am to aduna ne kana balak nai nang da ba som da mu to paisa da ko tan tan na ga som da mu to chi mu to nga lai ga li chak lai nga la 20 gurukul lai nga la adu lai nga la ada lai adu lai ai mo am log de si kai no am da kai no ai ni ha ka do kai no am da si da to report in network marketing ata sing na ha ga de mo ni course ne dunia da ne hai bo ne ko sing na de business ha report ta sing na de coaching business ta sing na coaching gi lai coaching da sing na fazana pijari ba me am sing da si gi coach na negative impact ko hen ba ta ne mo to wi me am sing aduna na sa na khan ga da me no na ai na to duri pot se kari no hai pot research mo na to ai na pa mi pot se ga na real business pa ma entrepreneur pa ma mi khom le ga da gi di se si to ro smai to ro si to ro hai pot to le ga le na mo yo lo du to le kai what is that sana khanjaro aduna sidai se patience khar lai patience khang ba khar kan ga dam loi easy oi bana te hadi na sana khanjaro ambani na Dhirubhai Ambani gi story de yengo kamaina build toro ke habje 1960 dagi masana masala export import to bahuraga adagi tapna sandorak paduna adagi masa sing namu sandorak paduna ngasi si yau na smai toro chokhle ini ha project khallo banang na tha ma dekta na karor pati yo pa ma potuti nangi wakhan du kai de legi habje nung khawal adugi mindset tu sungai ro adugi mindset tu sungai ro aduna youth mem dai no zik high pose na sana nang grow to gi hai ta de thing dir kanda na sana one thing the focus to wow business build to gi kai loi possible ngata ni nang na pam yo business empire nang manipur da lai gera ama da lai gera da lai gera nang na fazana same gi hai ta de fazana nang fazana utilize to business build to we are matam hoji social media matam ni hoji digital marketing gi matam ni nang hoji se business ama build to go online da oi gera ama da oi gera build to ga adugi poto marketing gi mateng oina hoji marketing gi bisham chang mate hana chang mi do hoji chang banati hoji marketing easily organic oi
ꯑꯣꯏꯒꯦꯔꯥ inorganic ꯑꯣꯏꯒꯦꯔꯥ ꯅꯪ ꯐꯖꯅ apply ꯇꯧꯔꯁꯤꯗꯒꯤ generate ꯇꯧꯕ ꯌꯥꯔꯕꯅꯤ ꯑꯗꯨꯒꯤ ꯄꯣꯠꯇꯣ generate ꯇꯧꯔꯒ ꯑꯗꯨꯗꯒꯤ ꯅꯪꯅ ꯀꯣꯟꯅ business ꯇꯣ ꯑꯗꯨꯗ ꯑꯗꯨꯝ multiply ꯇꯧꯕ ꯌꯥꯔꯕꯅꯤ ꯀꯩꯒꯤꯅꯣ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯗꯨꯗꯩ ꯍꯧꯔꯛꯏꯅꯤ but ꯅꯁꯥꯗ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇꯣ ꯂꯩꯇꯦꯕ ꯅꯪ ꯍꯧꯖꯤꯛ quick money everything ꯑꯗꯨꯗꯒꯤꯗꯤ ꯀꯩꯅꯣ ꯃꯤꯅ ꯈꯔ ꯍꯦꯛ ꯇꯧꯕꯒ ꯅꯉꯣꯟꯗ bad comment ꯄꯤꯅꯕ ꯑꯁꯨꯒꯨꯝꯕ ꯄꯣꯠꯁꯦ ꯍꯥꯟꯅ ꯇꯧ ꯂꯩꯕ ꯋꯥꯈꯜꯁꯤꯁꯨ ꯑꯗꯩ ꯏꯃꯥꯝ ꯒꯥꯖꯤ ꯑꯦꯟꯗ꯭ꯔꯨ ꯇꯦꯠꯀꯤ ꯋꯥꯈꯜꯗꯪ ꯈꯜ ꯂꯩꯕ ꯏꯃꯥꯝ ꯒꯥꯖꯤ ꯑꯦꯟꯗ꯭ꯔꯨ ꯇꯦꯠꯀꯤ ꯋꯥꯈꯜꯗꯪ ꯈꯜ ꯂꯩꯔꯗꯤ ꯌꯥꯔꯣꯏ ꯇꯁꯦꯡꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯈꯜꯂꯨꯀꯣ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯒꯤꯗꯤ ꯀꯣꯔꯁꯅꯦ ꯑꯗꯨꯅꯦ ꯑꯗꯥꯅꯦ ꯃꯣꯏꯅ ꯇꯧꯕ ꯑꯗꯨ ꯅꯠꯇꯦ ꯀꯣꯔꯁꯇ ꯀꯣꯆꯤꯡ ꯑꯩ ꯏꯁꯥꯃꯛꯁꯨ ꯀꯣꯆꯤꯡ ꯌꯥꯎꯔꯛꯄ ꯃꯤꯅꯤ ꯕꯤꯖꯤꯅꯦꯁ ꯑꯩꯅ ꯉꯁꯤ ꯃꯥꯔꯀꯦꯇꯤꯡ ꯇꯧꯔꯤꯁꯦ ꯑꯩ ꯀꯣꯆꯤꯡ ꯇꯝꯃꯛꯏꯅꯦ ꯑꯩ ꯏꯁꯥꯃꯛꯁꯨ ꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯕꯤꯀꯣꯁ ꯀꯩꯅꯣ ꯑꯩ ꯅꯣꯡꯃꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯨꯗꯦ ꯕꯤꯀꯣꯁ ꯑꯩꯅ ꯀꯥꯟꯅꯕ ꯑꯩ ꯂꯣꯏ ꯂꯧꯍꯧꯔꯦ ꯀꯥꯟꯅꯕ ꯑꯩꯅ ꯇꯝꯒꯗꯕꯁꯤꯡ ꯂꯣꯏ ꯇꯝꯍꯧꯔꯦ ꯑꯩꯅ ꯑꯗꯨꯒ ꯑꯩ ꯏꯁꯥꯗ ꯑꯄ꯭ꯂꯥꯏ ꯇꯧꯔꯀꯥꯟ ꯀꯥꯟꯅꯩ ꯇꯝꯕ ꯑꯄ꯭ꯂꯥꯏ ꯇꯧꯕ ꯃꯤ ꯈꯛꯇꯅ ꯑꯄ꯭ꯂꯥꯏ ꯇꯧꯅꯩ ꯕꯠ ꯇꯧꯗꯕ ꯃꯤ ꯈꯛꯇꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟꯕ ꯃꯤ ꯂꯩꯁꯜꯂꯒ ꯊꯝꯃꯒ ꯀꯥꯟꯗꯕ ꯃꯤꯁꯤꯅ ꯀꯩꯗꯧꯏ ꯀꯝꯄ꯭ꯂꯦꯟꯁꯦ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯅ ꯌꯥꯝ ꯇꯧꯕꯅꯤ ꯑꯗꯨꯅ ꯁꯦꯡꯅ ꯍꯥꯏꯔ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅ ꯆꯥꯎꯈꯠꯇꯣꯏꯅꯣ ꯇꯨꯝꯃꯒ ꯑꯗꯨꯝ ꯂꯩꯔꯒ ꯁꯤꯗꯩꯁꯦ ꯀꯩꯅꯣꯗꯪ ꯇꯧꯔꯒ ꯋꯥꯈꯜꯗꯪ ꯁꯥꯒꯠꯂꯒ ꯄꯩꯁꯥꯗꯪ ꯇꯥꯟꯅꯔꯒ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯆꯥꯎꯈꯠꯄ ꯑꯣꯏꯗꯣꯏꯅꯣ ꯑꯗꯨꯅ ꯏꯁꯥꯅ ꯁꯤꯗꯩꯁꯤꯗ ꯆꯦꯟꯖ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯕ ꯑꯗꯨꯅ ꯄꯦꯁꯦꯟꯁꯁꯦ ꯅꯁꯥꯗ ꯈꯥꯡꯕ ꯀꯟꯕꯒꯤ ꯊꯧꯅꯥꯁꯦ ꯈꯤꯇꯪ ꯍꯥꯞꯀꯠꯂꯨ ꯅꯁꯥꯗ ꯂꯣꯏꯅꯃꯛ ꯍꯦꯛꯇ ꯀꯩꯅꯣ ꯁꯣꯏꯖꯜꯂꯛꯄꯒꯗꯃꯛꯇ ꯍꯦꯛꯇ ꯆꯦꯟꯖ ꯇꯧꯊꯣꯛꯑꯒꯦ ꯁꯤ ꯑꯩꯒꯤꯗꯃꯛꯇꯗꯤ ꯅꯣꯡꯉꯥꯜꯂ ꯃꯨꯗ ꯑꯣꯐ ꯑꯣꯏꯔꯦ ꯅꯪ ꯃꯦꯟꯗꯤ ꯅꯪ ꯃꯨꯗ ꯑꯣꯐ ꯑꯣꯏꯕ ꯃꯇꯝꯗ ꯅꯪ ꯇꯧꯅꯤꯡꯗꯕ ꯃꯇꯝꯗ ꯀꯌꯥꯝ ꯀꯨꯏꯅ ꯇꯧꯒꯦ ꯍꯥꯏꯕꯁꯤꯅ ꯃꯦꯟ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯁꯦ ꯅꯪ ꯍꯧꯖꯤꯛ ꯊꯕꯛ ꯑꯃ ꯇꯧꯔꯝꯅꯤ ꯑꯗꯩꯗꯤ ꯃꯨꯗ ꯑꯣꯐ ꯑꯣꯏꯔꯦ ꯅꯣꯡꯉꯥꯜꯂ ꯅꯣꯡ ꯅꯤꯅꯤꯗꯤ ꯅꯪ ꯐꯖꯅ ꯑꯦꯛꯁꯥꯏꯇꯦꯗ ꯑꯣꯏꯔꯝꯅꯤ ꯑꯩ ꯁꯤ ꯃꯥꯏ ꯄꯥꯛꯇꯧꯔꯕꯅꯤ ꯇꯧꯗꯣꯔꯕꯅꯤꯅ ꯅꯪ ꯔꯤꯖꯜ ꯐꯪꯉꯛꯑꯔꯣꯏ ꯃꯥꯏ ꯄꯥꯛꯂꯛꯑꯔꯣꯏ ꯑꯗꯩꯗꯤ ꯀꯔꯤꯒꯨꯝꯕ ꯔꯤꯖꯦꯛꯁꯟ ꯑꯃ ꯂꯥꯛꯑꯅꯤ ꯑꯗꯩ ꯀꯩꯅꯣ ꯇꯧꯔꯅꯤ ꯃꯈꯨꯟꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯅꯤ ꯑꯗꯩꯗꯤ ꯀꯞꯄ ꯄꯦꯕꯒ ꯇꯧꯕ ꯊꯃꯣꯏ ꯁꯣꯟꯊꯔ ꯑꯃꯨꯛ ꯂꯩꯒꯅꯤ ꯑꯁꯣꯟꯕ ꯃꯤꯒꯤ ꯊꯕꯛꯅꯤ ꯑꯗꯨ ꯄꯣꯠꯇꯨꯗꯤ ꯇꯁꯦꯡꯅ ꯍꯥꯏꯕꯗꯤ ꯍꯧꯒꯠꯂꯒ ꯑꯃꯨꯛ ꯆꯠꯀꯗꯕꯅꯤ ꯃꯤꯁꯦ ꯅꯪꯁꯦ ꯆꯥꯊꯣꯛꯑꯒ ꯂꯩꯕ ꯉꯥꯛꯇꯅꯤ ꯀꯩꯁꯨ ꯅꯠꯇꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯁꯤꯗꯤ ꯅꯪ ꯍꯧꯖꯤꯛ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯄꯥꯟꯗ ꯃꯤ ꯂꯣꯏꯅꯔꯛꯄ ꯃꯇꯝꯗ ꯅꯦꯠꯂꯒ ꯆꯠꯀꯦ ꯍꯥꯏꯕ ꯃꯤ ꯉꯥꯛꯇꯅ ꯂꯩ ꯃꯌꯥꯝꯁꯦ ꯑꯗꯨꯗꯩꯗꯨꯗ ꯑꯗꯨ ꯌꯥꯝ ꯁꯣꯟ ꯇꯥꯔꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯁꯦ ꯀꯃꯥꯏꯅ ꯍꯤꯡꯗꯣꯏꯅꯣ ꯀꯃꯥꯏꯅ ꯅꯪ ꯕꯤꯖꯤꯅꯦꯁ ꯇꯧꯗꯣꯏꯅꯣ ꯀꯃꯥꯏꯅ ꯅꯪ ꯀꯁꯇꯃꯔ ꯃꯌꯥꯝꯁꯤꯡ ꯀꯃꯥꯏꯅ ꯇꯦꯀꯜ ꯇꯧꯗꯣꯏꯅꯣ ꯏꯁꯨ ꯃꯌꯥꯝꯁꯤꯡꯁꯤ ꯅꯪ ꯀꯃꯥꯏꯅ ꯍꯦꯟꯗꯜ ꯇꯧꯗꯣꯏꯅꯣ ꯏꯠꯁ ꯅꯣꯠ ꯑꯣꯟꯂꯤ ꯃꯅꯤ ꯈꯛꯇꯪꯗꯤ ꯏꯁꯨ ꯑꯣꯏꯔꯤꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯃꯅꯤ ꯂꯥꯛꯄ ꯍꯧꯔꯀꯥꯟꯗ ꯕꯤꯖꯤꯅꯦꯁ ꯂꯥꯛꯄ ꯍꯧꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯗꯦꯂꯤꯚꯔ ꯇꯥꯏꯝꯗ ꯇꯧꯕ ꯉꯝꯃꯛꯇꯕ ꯀꯁꯇꯃꯔꯒꯤ ꯏꯁꯨ ꯂꯥꯛꯄ ꯑꯗꯒꯤꯗꯤ ꯇꯤꯝꯒꯤ ꯏꯁꯨ ꯂꯥꯛꯄ ꯃꯌꯥꯝꯁꯦ ꯅꯪ ꯀꯃꯥꯏꯅ ꯍꯦꯟꯗꯜ ꯇꯧꯗꯣꯔꯤꯒꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯅꯪꯒꯤ ꯃꯥꯏꯟꯗꯣ ꯑꯗꯨꯛ ꯌꯥꯝ ꯐ꯭ꯔꯦꯖꯥꯏꯜ ꯑꯣꯏꯔꯒ ꯁꯤ ꯅꯁꯥꯅ ꯃꯨꯟꯅ ꯈꯜꯂꯣ ꯑꯗꯨꯛ ꯌꯥꯝꯅ ꯋꯤꯛ ꯑꯣꯏꯇꯥꯔꯗꯤ ꯃꯦꯅꯦꯖꯃꯦꯟ ꯐꯥꯎ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯗꯨ ꯕꯤꯖꯤꯅꯦꯁ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯗꯤ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔ ꯑꯣꯏꯅꯤ ꯑꯩ ꯊꯥꯒꯠꯂꯦ ꯅꯪꯅ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔ ꯑꯣꯏꯅꯤ ꯀꯥꯏ ꯈꯜꯂꯛꯏ ꯕꯤꯖꯤꯅꯦꯁ ꯇꯧꯅꯤ ꯀꯥꯏ ꯈꯜꯂꯛꯏꯗꯣ ꯌꯥꯝ ꯊꯥꯒꯠꯂꯦꯕ ꯑꯗꯨꯕꯨ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔ ꯇꯧꯕ ꯍꯥꯏꯕꯁꯦ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔ ꯑꯣꯏꯔꯛꯄ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦꯕ ꯑꯗꯨꯒꯤꯗ ꯏꯐꯣꯔꯠ ꯌꯥꯝ ꯆꯪꯉꯦ ꯍꯥꯏꯕꯗꯤ ꯄꯦꯁꯦꯟꯁ ꯌꯥꯝ ꯆꯪꯉꯦꯕ ꯑꯗꯨ ꯄꯣꯠꯇꯣ ꯅꯉꯣꯟꯗ ꯌꯥꯎꯗ ꯇꯥꯔꯗꯤ ꯅꯪ ꯀꯃꯥꯏꯅ ꯊꯕꯛ ꯇꯧꯗꯣꯔꯤꯒꯦ ꯅꯪꯅ ꯎꯔꯤ ꯄꯣꯠꯁꯦ ꯄꯩꯁꯥ ꯈꯛꯇꯅꯤ ꯅꯪ ꯎꯔꯤ ꯄꯣꯠꯁꯦ ꯑꯗꯨ ꯅꯪ ꯍꯧꯖꯤꯛ ꯂꯤꯠ ꯁꯥꯛ ꯇꯧꯔ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔꯅꯤ ꯍꯥꯏ ꯌꯥꯄꯣꯠꯇꯦ ꯅꯪ ꯍꯧꯖꯤꯛ ꯁꯤꯗ ꯑꯃ ꯍꯦꯛꯇꯗ ꯀꯩꯅꯣ ꯇꯧꯔ ꯅꯦꯠꯋꯥꯔꯛ ꯃꯥꯔꯀꯦꯇꯤꯡ ꯇꯧꯔ ꯍꯦꯛꯇ ꯕꯤꯖꯤꯅꯦꯁꯃꯦꯟꯅꯤ ꯍꯥꯏ ꯌꯥꯄꯣꯠꯇꯦ ꯕꯤꯖꯤꯅꯦꯁ ꯏꯁ ꯗꯤꯐꯔꯦꯟ ꯕꯤꯖꯤꯅꯦꯁꯁꯦ ꯌꯥꯝ ꯇꯣꯉꯥꯟꯒꯖꯥꯠꯅꯤ ꯕꯠ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯕꯤꯖꯤꯅꯦꯁ ꯌꯥꯝ ꯄꯥꯝꯖꯕ ꯃꯤꯅꯤ ꯑꯗꯣ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯕꯤꯖꯤꯅꯦꯁ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯅꯉꯣꯟꯗ ꯅꯁꯥꯅ ꯈꯪꯒꯗꯕꯁꯦ ꯂꯣꯡ ꯇꯔꯝꯅꯦ ꯊꯝꯒꯗꯕ ꯄꯣꯠꯁꯦ ꯀꯩꯅꯣ ꯅꯣꯡꯃꯗ ꯃꯥꯏ ꯄꯥꯛꯑꯣꯏꯕ ꯅꯣꯡꯃꯗ ꯃꯥꯏ ꯄꯥꯛꯑꯣꯏ ꯔꯤꯖꯦꯛꯁꯟ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯄꯣꯠ ꯌꯣꯟꯗꯕ ꯀꯌꯥ ꯑꯃ ꯂꯥꯛꯀꯅꯤ ꯕꯠ ꯑꯗꯨꯕꯨ ꯄꯣꯠ ꯌꯣꯜꯂꯛꯀꯗꯣꯏꯁꯦ ꯅꯪꯅ ꯈꯥꯡꯕ ꯀꯜꯂꯀꯥꯟꯗ ꯐꯖꯅ ꯁꯦꯝꯃꯀꯥꯟꯗ ꯄꯣꯠ ꯌꯣꯜꯂꯛꯀꯗꯣꯏꯅꯦ ꯕꯠ ꯅꯪꯗꯤ ꯀꯩꯗꯧꯔꯅꯤ ꯅꯣꯏ ꯍꯧꯖꯤꯛꯀꯤ ꯌꯨꯠ ꯃꯌꯥꯝꯁꯤꯡꯗꯤ ꯀꯩꯗꯧꯏ ꯄꯣꯠ ꯑꯃ ꯌꯣꯟꯗꯕ ꯃꯇꯝꯗ ꯁꯤ ꯄꯣꯠꯁꯦ ꯑꯣꯏꯗꯣꯏ ꯃꯥꯟꯗꯦ ꯁꯤꯠꯇꯣꯏ ꯃꯥꯟꯗꯦ ꯊꯣꯛꯈ꯭ꯔꯅꯤ ꯀꯔꯤꯅꯣ ꯑꯣꯏꯗꯣꯏꯁꯦ ꯑꯗꯨꯗꯅꯦ ꯃꯤ ꯑꯗꯨꯝ ꯑꯦꯗꯚꯥꯟꯇꯦꯖ ꯂꯧꯈꯤꯗꯣꯏ ꯃꯌꯥꯝꯁꯤꯡꯁꯦ ꯀꯩꯅꯣ ꯅꯪ ꯑꯣꯏꯗꯣꯏꯁꯦ ꯑꯗꯨꯗ ꯄꯩꯁꯥ ꯈꯤꯇꯪ ꯂꯩꯔꯛꯇꯕ ꯃꯇꯝꯗ ꯈꯤꯇꯪ ꯋꯥꯁꯜꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯅꯠꯇꯦ ꯁꯤꯗꯤ ꯑꯩ ꯇꯣꯛꯑꯒꯦ ꯀꯥꯟꯗ ꯅꯨꯡꯉꯥꯏꯕꯅꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯅꯨꯡꯉꯥꯏ ꯄꯥꯝꯃꯗꯤ ꯏꯃꯨꯡ ꯑꯗꯨꯝ ꯄꯣꯊꯥꯔ ꯏꯃꯨꯡ ꯑꯗꯨꯝ ꯐꯝꯃꯒ ꯑꯗꯨꯝ ꯂꯩꯔꯣ ꯀꯩꯗꯧꯗꯣꯏꯅꯣ ꯑꯗꯨꯗ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯦꯜꯂ ꯑꯗꯨꯝ ꯂꯣꯏꯁꯟꯈ꯭ꯔꯣ ꯀꯩꯗꯧꯗꯣꯏꯅꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕꯅꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯏ ꯃꯌꯥꯝꯁꯤꯡꯁꯦ ꯐ꯭ꯔꯤꯗꯝꯗꯤ ꯄꯥꯝꯕ ꯍꯧꯖꯤꯛ ꯑꯝꯕꯥꯅꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯗ ꯂꯣꯏ ꯍꯤꯡꯅꯤꯡꯉꯤ ꯉꯥꯛꯇꯅꯦ ꯑꯗꯒꯤꯗꯤ ꯑꯆꯧ ꯀꯥꯔ ꯇꯣꯡꯅꯤꯡꯉꯦꯕ ꯑꯗꯨꯗ ꯄꯤꯕ ꯏꯐꯣꯔꯠꯇꯨꯗꯤ ꯁꯨꯡꯄꯤ ꯄꯤꯅꯤꯡꯗꯦ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯑꯗꯣ ꯑꯝꯕꯥꯅꯤꯗꯤ ꯃꯤ ꯃꯔꯥꯏꯕꯛ ꯐꯕꯩꯅꯤ ꯑꯗꯒꯤꯗꯤ ꯃꯤ ꯍꯣꯠꯅꯔꯛꯄꯩꯅꯤ ꯍꯥꯏꯔꯛꯀꯅꯤ ꯏꯟ ꯐ꯭ꯌꯨꯆꯔꯗ ꯀꯅꯥꯅꯣ ꯅꯪ ꯑꯣꯏꯔꯛ ꯇꯥꯔꯗꯤ ꯏꯟ ꯐ꯭ꯌꯨꯆꯔꯗ ꯀꯅꯥꯅ ꯈꯪꯗꯦ ꯅꯪꯅ ꯍꯣꯠꯅꯕꯩ ꯃꯈꯥ ꯄꯣꯟꯅ ꯅꯪ ꯑꯣꯏꯔꯛ ꯇꯥꯔꯗꯤ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯋꯥꯈꯜ ꯈꯟꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯑꯩꯗꯤ ꯃꯅꯤꯄꯨꯔꯗ ꯄꯣꯛꯑꯦ ꯑꯩ ꯁꯤꯒꯨꯝꯕ ꯑꯣꯏꯗꯣꯏꯅꯦ ꯑꯣꯏꯗꯣꯏꯗ ꯅꯪ ꯑꯗꯨꯒꯤ ꯋꯥꯈꯜꯗꯣ ꯈꯛꯇ ꯑꯗꯨꯝ ꯑꯣꯏꯗ ꯇꯥꯕꯅꯤ ꯂꯨꯖꯔꯒꯤ ꯃꯦꯟꯇꯥꯂꯤꯇꯤꯗꯨ ꯑꯗꯨꯝ ꯂꯩ ꯇꯥꯕꯅꯤ ꯑꯗ ꯋꯥꯠ ꯏꯁ ꯗ ꯀꯂꯔ ꯑꯣꯐ ꯕꯨꯒꯥꯇꯤ ꯇꯧꯔꯒ ꯅꯪ ꯄꯨꯟꯁꯤꯗꯣ ꯀꯩ ꯑꯣꯏꯗꯣꯔꯤꯒꯦ ꯃꯤ ꯆꯤꯡꯊꯅ ꯃꯤ ꯁꯤꯖꯤꯟꯅꯕ ꯁꯣꯏꯗ ꯀꯩ ꯑꯣꯏꯗꯣꯔꯤꯒꯦ ꯑꯗꯩ ꯃꯤꯉꯣꯟꯗ ꯕꯦꯠ ꯀꯣꯃꯦꯟ ꯄꯤꯔꯅ ꯑꯗꯨꯝ ꯇꯥꯏ ꯅꯪꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯪ ꯕꯦꯠ ꯀꯣꯃꯦꯟ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯋꯥꯈꯜꯁꯦ ꯀꯥꯏꯗ ꯂꯩ ꯑꯗꯒꯤ ꯅꯪ ꯀꯌꯥꯝ ꯊꯤꯅ ꯕ꯭ꯔꯣꯛ ꯑꯣꯏꯕ ꯃꯤꯅꯣ ꯀꯌꯥꯝ ꯄꯩꯁꯥ ꯊꯣꯛꯇꯕ ꯃꯤꯅꯣ ꯀꯌꯥꯝꯅ ꯂꯨꯖꯔꯅꯣ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯇꯥꯛꯑꯦꯕ ꯑꯗꯨ ꯅꯁꯥꯅ ꯈꯟꯒꯗꯕꯅꯦ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯅꯁꯥꯅ ꯄꯦꯁꯦꯟꯁ ꯂꯩꯅꯕ ꯏꯁꯥꯁꯤꯗ ꯊꯧꯅꯥ ꯂꯩꯅꯕ ꯑꯗꯒꯤꯗꯤ ꯔꯤꯌꯦꯜ ꯕꯤꯖꯤꯅꯦꯁꯇ ꯀꯨꯝꯊꯅꯕ ꯒ꯭ꯔꯣ ꯇꯧꯅꯕ ꯋꯥꯈꯜꯗꯣ ꯈꯜꯂꯨꯕ ꯑꯗꯨꯀꯥꯟꯗ ꯅꯪꯒꯤ ꯂꯥꯏꯐꯇ ꯆꯦꯟꯖꯦꯁ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯒꯤꯗꯤ ꯃꯤ ꯂꯣꯏꯅꯕ ꯌꯥꯝ ꯇꯝꯃꯣ ꯑꯩꯅ ꯇꯣꯏꯅ ꯍꯥꯏꯔꯕ ꯄꯣꯠꯅꯤ ꯑꯗꯒꯤꯗꯤ ꯏꯒꯣ ꯋꯥꯡꯒꯅꯨ ꯍꯧꯖꯤꯛ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯗꯕꯩꯅꯦ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯉꯝꯗ꯭ꯔꯤ ꯃꯌꯥꯝꯁꯦ ꯃꯥꯏꯟꯁꯦ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯗꯅ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯩꯅ ꯉꯁꯤ ꯍꯥꯏꯒꯗꯣꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯈꯤꯇꯪꯈꯛ ꯃꯤꯅ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤꯗꯤ ꯍꯧꯅꯕꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡ ꯌꯥꯕ ꯏꯒꯣ ꯋꯥꯡꯖꯜꯂꯨꯔꯅꯤ ꯑꯗꯨ ꯇꯧꯔ ꯅꯪ ꯀꯩꯝ ꯎꯄꯥꯏ ꯂꯩꯔꯣꯏꯕ ꯅꯪꯅ ꯏꯒꯣ ꯋꯥꯡꯖꯜꯂꯨꯅꯤ ꯅꯪꯅ ꯃꯤꯒꯤ ꯕꯤꯖꯤꯅꯦꯁ ꯑꯆꯧ ꯇꯧꯕ ꯃꯐꯝꯗꯨꯗ ꯅꯪ ꯇꯥꯟꯊꯣꯛꯄꯤꯔꯛꯀꯅꯤ ꯅꯪꯒꯤ ꯀꯅꯥꯅꯣ ꯃꯥꯡꯉꯤꯁꯦ ꯂꯥꯁꯇ ꯅꯪ ꯃꯥꯡꯉꯦ ꯑꯗꯩ ꯏꯃꯨꯡꯗ ꯇꯨꯝꯃ ꯂꯩꯅꯤ ꯇꯥꯔ ꯄꯠꯂ ꯄꯨꯝꯃ ꯇꯨꯝ ꯂꯩꯅꯤ ꯀꯩ ꯀꯥꯟꯗꯣꯏꯅꯣ ꯑꯗꯨꯅ ꯏꯒꯣ ꯋꯥꯡꯕ ꯍꯥꯏꯕ ꯄꯣꯠꯁꯦ ꯈ꯭ꯋꯥꯏ ꯐꯠꯇꯕ ꯄꯣꯠꯅꯦ ꯑꯗꯨꯅ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯃꯤꯁꯦ ꯂꯣꯏꯅꯕ ꯇꯝꯒꯗꯕꯅꯤ ꯑꯦꯗꯖꯁ ꯇꯧꯕ ꯇꯝꯒꯗꯕꯅꯤ ꯕꯤꯖꯤꯅꯦꯁꯇꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯃꯇꯥꯡ ꯀꯌꯥ ꯑꯃ ꯌꯥꯎꯏꯅꯦ ꯑꯩꯈꯣꯏꯗꯁꯨ ꯃꯦꯅꯨꯐꯦꯛꯆꯔ ꯐꯥꯎ ꯐꯨꯅꯤꯡꯕ ꯃꯇꯥꯡ ꯀꯌꯥ ꯑꯃ ꯌꯥꯎꯏ ꯈꯣꯏꯗꯧ ꯁꯧꯒꯠꯄ ꯃꯇꯥꯡ ꯀꯌꯥ ꯑꯃ ꯌꯥꯎꯏ ꯃꯣꯏꯅ ꯊꯕꯛ ꯇꯧꯔꯛꯇꯕ ꯃꯇꯝꯗ ꯕꯠ ꯑꯗꯨꯕꯨ ꯑꯦꯗꯖꯁ ꯇꯧꯕ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯩ ꯃꯣꯏꯅꯁꯨ ꯑꯦꯗꯖꯁ ꯇꯧꯔꯛꯀꯅꯤ ꯅꯪꯅꯁꯨ ꯑꯦꯗꯖꯁ ꯇꯧꯒꯗꯕꯅꯦꯕ ꯑꯗꯨ ꯅꯠꯇꯕꯤꯗ ꯍꯦꯛꯇ ꯏꯒꯣ ꯋꯥꯡꯖꯜꯂꯒ ꯍꯦꯛꯇ ꯑꯐꯥꯎ ꯁꯥꯖꯜꯂꯒ ꯍꯦꯛꯇ ꯑꯀꯟ ꯁꯥꯎꯔꯒ ꯀꯩ ꯀꯥꯟꯅꯤ ꯑꯗꯨꯗꯨꯅ ꯅꯉꯣꯟꯗ ꯀꯩ ꯀꯥꯟꯅꯔꯣꯏ ꯃꯤꯗꯨꯅ ꯑꯗꯨꯝ ꯊꯤꯛꯀꯦ ꯚꯥꯏ ꯃꯠ ꯀꯔꯣ ꯍꯃꯥꯔꯦ ꯁꯥꯂꯦ ꯇꯥꯟꯊꯣꯔꯛꯑꯅꯤ ꯑꯩ ꯅꯪ ꯀꯩꯗꯧꯔꯅꯤ ꯑꯗꯥꯏꯗꯤ ꯀꯣꯏꯆꯦꯟ ꯆꯦꯜ ꯂꯩꯔꯅꯤ
so siguma pot ma'am sing je mature mind oidabini anger leiriba issue e sogatpa dagidi afau saba business adu yad business adi relationship building haigada adjust to haigada patience yam laigada khang yam kan gada siguma lakta su khang ba kan busini yam important oise kaino nangi thabak tu oira kanda result la kan adu matung ina loima nang loi thabak to ba yaba ngadan but result fau lakta ngada fajana thabak bu to ba hodri kan adu gumba pot ma'am sing cover to sang gitardi na sado kamai grow to siguma pot se kanam khang de siguma pot se game focus to de I am the king I boss ni hoje nang adwai to ya bro ai di nong sa ni hai ba gumba smai to dum leiba nong sa hai ba pot se thabak to ullo tabakta ullaga tabakta fazana focus to fazana adugi potu da fazana karum kanda anger control tongni karum kanda mi ga fazana wari chani karum kanda business te kamai boost tongni karum kanda mi gi mateng pangni haba khangba mi do adu ko eseng manungsa karum kanda leadership quality je ni ha potu natta bidekta apau charna adwai to ya bra haba potu di business adu yar adu di apang thuna gi thabak ni to youth ma'am sing da nei ji hai je siguma ma'am sing je control to mit pang thu kok to siguma je hapchalu smart oyu smart people me deal do quite lu se me deal do se na du me deal do se hai gi tardi nangi life to growth yam la siguma khang da ba kya am ne ego wanga dum aina base ni khallaga dum ka am da dum sidora aina base ni nang dum ai nang dum wai shala ka da me no wai sha dum nang da ga dum king wai dum le hom tam mi ne ka am da nang da am to hang dora roi dum loser gi da dum le hom tam I am the king yes you are the king in your own world dum le hom kaino nam da connection sema mi myang pun mem dar ka yam lei ba singum po che ko ai haining de singum po che youth ma'am de am yauri ba di top class da lei no masa de top class action da di am ta yaw do ba top class da lei je no khan da khan jaba sing na ha ga di abu du ga lei ga da ne action da su top class yaw gu dam ne multiply to gu dam ne bo du bo to da ba kyan ne du na ai ngasi hai mem da youth ma'am da sana khan ga dam je nang da sing na entrepreneur ge businessman am ge hai dar di na sa da you know self respect tham adagi self respect hai base nang nasana ulliba nasana ulliba discipline do self respect nang thabak kyam tawi action kyam lawi nasana nasabu grow tong bitam kyam changjali habde nang self respect adu dog dabi ai self respect thami adu ya pote nang kyam yam nasana gi matam ju respect thami nasana kyam yam honai nasagi business kyam yam changjali nang customer gi dam ta kyam yam care oi nang business gi dam ta kyam yam care lawi ha base adu nang self respect adagi ego wanga lei jalo thokro adagi patience yam layo paisa chase to ekta arang rak chase to ekta ngatang di dai nung ni da paisa pai ba adagi quick money ekta chang da ekta pa ma thabo sima to oi roi da thabang ne ke no aingon thengna ke nung ta ko ina har ka duise oi ju oi ro lai ju le ko na te sigi pose matam adum chang khani empire ma shema da matam adum chang dor bani chaw na ta dadi mi loi ma empire shema ga loi le mani thabak to da bi nu ai na mi loi mai dunia da loi le mani ko to si matam chang lai ma ga da na sana khangjalu na sana du dai du de thani da paisa pai ni khalam ba du go ya kan ama dong chungba ama dong chung ale fitness influencer mu oiba ngale ga mu kenu agency owner mu oiba ngale editor mu oiba ngale ga mu oiba ngale ga mu oiba aduna nangi punchi te ken kana ba fangadam te du churpudi calm down further no kan khala kan business ama nang apamba brainstorming to na apamba kai business kai idea le loi khandu khana adu potu na sana kan thadaro si dai jai kai to bi ai kari invest sangani kari kamai to guni ha potu kan thadara mu adu focus to adu mu to na grow to adu na business ki asengwa kenu to lakadabani